Good morning. Ngasigi Wednesday gi video amu yengminarase ngasi Wednesday gi video se na screen da budi tharaga lere mobile wallpaper according to Vastu aina hadi Vastu related wallpaper hai tare ko ngasi gi video se ado aina je hai ga daba hairaga di hojik se mi kuding ma mobile phone loina pai ko phone pai daba mi kana su leite haidi 24/7 pung ko mari adum phone se loina raga leiba ngatane ko mi amamna yumgi miyoi natraga haidi family gi angangi karigi adudagi hendoga ishagi pictures kumba dum hapina ko akoina keno sida haidi akogi wallpaper sida anambana dumai lo hamna akoina sum nungsiba mi hai tare ko ai chagi oiro natraga imagi oiro natraga ai wife oiro natraga keno to haidi sum imung manungi aina khwaidi nungsijaba mi do dumai to hapanina ko ado sise ngasigi keno se haidi wallpaper sidagi su akoina manifest tawba yai haibase haifetang yengminarasiko haidi thabak makal khudingmaki loinamak manifest tawba yaganiko karamba kari da senagadoi ko yengminarasiko ahambagi oina ai share tawrage osida kwai ahamba number 1 ko kaino career growth ki matangda hairagadi somna career growth ki damaktadi karamba wallpaper hapkadage hai matamda blessing buddha ko blessing buddha se अखोगी जॉब फंगनबा जॉब प्रमोशन नत्रगा हाइदे अखोगी ड्रीम्स ऑफ डिजायर्स ऑफ कुंबा लेनको गवर्नमेंट जॉब कुंबा होय तारगसो सीसे हापी बे अदुगा ग्रीन सीनरी एम सो हापी बे को आइना सिदा हाइदे केनो तबुदी हापे को ग्रीन सीनरी गा अखोगी ब्लेसिंग बुदा सिगा को अदो अखोइना हापतोरिबा ग्रीन सीनरी सी दा इशिंगुंबदी याहनबा यादे को इशिंगुंबा यावरगदि अखोगी हादी पी ताबगुंबा दुमाइना ओइगनबदो ओइगनिको अदुना हादी सीनरी असंगबसेदा हादी इशिंग यावदबो ओइना थीरगा हापियो सिगी इमेज मैम से फेसबुक ता मु शेयर तौरकेको फेसबुक तगे दुम डाउनलोड तौबिरो आई अमम लोइमक शेयर तौरके सिसे अदो सिदा लेरे अहामबगी को करियर ग्रोथ की मतंगी ददिको अदो मथंग नंबर 2 अमु येंगमिनरसे नंबर 2 गिसेना बिजनेस का मरी लेना अना तौरीब बिजनेस से मनी से कमायना हाइदि पैसा से फ्लो दा लाहनगदबा हाइ तारको लेप लेतना लाहनगेन हाइरगदिको कुबेरगी कनो वॉलपेपर अमा डाउनलोड तौबिरो अदुगा कुबेरगी कनो से मागी पिक्चर से सोंगी मोबाइल दा थंबियो सिगी कनो इमेजेस थंबा मैम से 21 डेज दी थंबियो 21 डेज फावबदी सिनबिगनो को अदु सिदा लेरे बिजनेस की मनी फ्लो की मतंग सिना सिदा लेरे मथंगी सिना रिलेशनशिप को रिलेशनशिप से इबाइनी की रिलेशनशिप हाइ तारे को आइदि ngसाइगी युम पानद्रिबा ओइरगसो को रिलेशनशिप से खितंग नुंगाइनदबा खोतबा लैये नत्रगा हाइदि युम पानबा कांबुंगैदसो अतै प्रॉब्लम दे केमता लैत्रगा रिलेशनशिप ता प्रॉब्लम लाए ना खलसे अदु तारगदि करम्बा वॉलपेपर थमगदगे हाइ मतमसिदा बासी हाइतो को अखोइना फ्लूट से को बासी सिदा अखोइ वाहोंग मतुगुंबसु याहोलो को वाहोंगी मागी केनोदो हाइ तारे को अखोइ वाहोंग मतुन हायन मैसो नत्रगा राधा कृष्ण की पिक्चर दुदसु हाइदि केनो याहोन बासी याहोन बाइ तारे सिगी पिक्चर सिमगा केनो तौरगा हाइदि वॉलपेपर दा थंबीबे आइ को रिलेशनशिप की प्रॉब्लम लेबंगैगी ओइना अदुगा अमना सपोज हाइदि युम पानबदा प्रॉब्लम लेरे युम पानबा हाइदि युम पान हाइदि चाही केनो तौरबादा चाही मतिक चारा फावबा दगी इशा मतिक चारा फावबा हाइदि अफब रिलेशन लाक्तबदो हाइबदा ओइरो नत्रगा आइगी लाइफ तो ओइरो दुमाइना लाक्तबा लेरगदिको पिंक फ्लावर की वॉलपेपर अमा डाउनलोड तौबिरगा अदु हापिरबो साइको अदुदुना अट्रैक्ट तौगदबदो नंगोंदा मीसिंगसे नंगोंदा अट्रैक्ट तौरकदबा हाइ तारेको अदु सिमगा तौबिबे यारेको अखोइगी रिलेशनशिप किने सिसु दुम हाइदि सिंगल ओइबा कांगबुंगैगिको अदगी अमना डिप्रेशन लेबा स्ट्रेस लेबा एंजाइटी लेबा सुगुंबा मयाम गिसिना अमु करी तौगदगे हाइ मतमदको स्लीपिंग बुद्धा अमा हिपथरगा लेबा इमेज अमा लेबनिको अदो ऐसिदसु लोइमा हापेको हापबुदे अदो स्लीपिंग बुद्धा नत्रगा मेडिटेशन तौबा बुद्धा अमा अदुमाइ तौरगा सी अनिसिगे मनुंगदा अमा चूज तौरगा हापियोको अदो ऐना हाइरिबा वॉलपेपर मयाम सिदा ngसाइगी ऐना ngarang nahan हाइदि था अमनि सिदागी स्विच वर्ड हापा एंजल नंबर हापा मैम दो एंजल नंबर दुगा हाइदि ngसाइगी आइगी कैनो सिदा वॉलपेपर सिदा एंजल नंबर सो हापचलगा दिको अमु हेना मथौ फजना तौगनी
ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣ ꯑꯦꯞ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯕꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯄꯤꯛꯆꯔꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯝꯒꯤ ꯏꯆꯝ ꯆꯝꯕ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯋꯥꯜꯄꯦꯄꯔꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯗꯨꯗ ꯍꯥꯏꯗꯤ ꯅꯝꯕꯔ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯔꯒꯁꯨ ꯑꯦꯟꯖꯦꯜ ꯅꯝꯕꯔꯗꯣ ꯍꯥꯞꯀꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯦꯟꯖꯦꯜ ꯅꯝꯕꯔꯗꯣ ꯍꯥꯞꯄꯒ ꯑꯩꯒꯤ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯁꯦꯠ ꯇꯧꯕꯤꯕ ꯑꯃꯁꯨ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅ ꯁ꯭ꯇ꯭ꯔꯦꯁꯀꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯁꯛꯁꯦꯁ ꯀꯣ ꯁꯛꯁꯦꯁꯀꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯩꯔꯥꯛꯀꯨꯝꯕ ꯁ꯭ꯇꯦꯌꯔꯁꯀꯨꯝꯕ ꯀꯥꯈꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯀꯥꯈꯠꯈꯤꯕ ꯍꯥꯏꯗꯤ ꯃꯅꯤꯡ ꯑꯣꯜꯂꯒꯗꯤ ꯑꯣꯏꯒꯗꯕ ꯃꯥꯗꯨꯅꯀꯣ ꯃꯥꯅ ꯃꯊꯛ ꯀꯥꯈꯤꯕꯗꯣ ꯑꯩꯅꯦꯅ ꯈꯟꯖꯗꯣꯏꯅꯦꯕꯀꯣ ꯑꯩꯁꯦ ꯃꯊꯛꯇ ꯀꯥꯈꯠꯇꯣꯏꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯄ꯭ꯔꯃꯣꯁꯟꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯩꯒꯤ ꯊꯕꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯃꯣꯁꯟ ꯄꯜꯂꯒ ꯂꯩꯕ ꯑꯗꯒꯤ ꯁꯦꯂꯔꯤ ꯍꯦꯟꯒꯠꯇꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯁꯛꯁꯦꯁ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯕ ꯂꯝꯕꯤ ꯑꯃꯒꯤ ꯄꯤꯛꯆꯔ ꯑꯃꯒ ꯏꯆꯝ ꯆꯝꯕ ꯂꯝꯕꯤ ꯑꯃꯒꯤ ꯄꯤꯛꯆꯔ ꯑꯃꯒ ꯁꯤꯃꯒ ꯁꯤ ꯁꯛꯁꯦꯁꯀꯤ ꯍꯥꯏꯔꯒꯅ ꯁꯤ ꯑꯅꯤꯁꯤꯃꯒ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯗꯥꯎ ꯌꯥꯍꯟꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯅ ꯇꯧꯔꯨꯕꯗ ꯃꯪꯒꯣꯜ ꯂꯣꯏꯅ ꯑꯣꯏꯖꯒꯦꯅ ꯍꯥꯏꯔꯒꯗꯤ ꯁꯒꯣꯜ ꯑꯉꯧꯕ ꯃꯆꯨ 8 ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯤꯛꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯁꯦ ꯁꯒꯣꯜꯁꯦ ꯑꯉꯧꯕ ꯑꯣꯏꯒꯗꯕ 8 ꯑꯗꯨꯒ ꯁꯒꯣꯜꯗꯨꯒꯤ ꯃꯃꯥꯏꯗꯨꯁꯨ ꯑꯩꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄ ꯑꯣꯏꯒꯗꯕ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯨꯗꯀꯣ ꯄꯤꯛꯆꯔꯗꯨꯗ ꯑꯗꯣ ꯁꯤꯒꯤ ꯁꯒꯣꯜ 8 ꯁꯤꯒꯤ ꯏꯃꯦꯖꯁꯤꯃ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯆꯦꯟꯕꯁꯨ ꯂꯩꯕꯅꯦꯕ ꯈꯤꯇꯪꯅꯦ ꯑꯗꯨꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯦꯡꯉ ꯇꯧꯕꯤꯌꯨ ꯑꯩ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯛꯀꯦ ꯂꯣꯏꯅꯃꯛ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯒꯣꯜꯗꯨꯒꯤ ꯃꯃꯥꯏꯗꯣ ꯑꯩꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃ ꯂꯩꯔꯦꯀോ ꯑꯗꯨꯒ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯌꯦꯡꯉꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯗ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯥꯏꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯀꯩꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯗꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯆꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯋꯥꯜꯄꯦꯄꯔ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏ ꯃꯇꯝꯗ ꯒꯣꯜ ꯀꯣꯏꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯋꯥꯜꯄꯦꯄꯔ ꯂꯩꯅꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕꯤꯌꯣꯀꯣ ꯑꯗꯨꯗꯣ ꯍꯥꯞꯄꯤꯌꯣ ꯑꯩꯒꯤ ꯋꯥꯜꯄꯦꯄꯔꯗꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯁꯇꯨ ꯔꯤꯂꯦꯇꯦꯠ ꯋꯥꯜꯄꯦꯄꯔꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯅ ꯁꯦꯌꯔꯗꯤ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯦꯖꯦꯁ ꯃꯌꯥꯝꯁꯤꯅ ꯑꯩ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯂꯤꯡꯛ ꯑꯃ ꯍꯥꯞꯄꯛꯀꯦ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡꯛꯇꯣ ꯍꯥꯞꯄꯛꯀꯦ ꯑꯗꯨꯗ ꯆꯪꯉꯒ ꯍꯥꯏꯗꯤ ꯑꯃꯃꯝ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯩꯒꯤ ꯋꯥꯜꯄꯦꯄꯔꯗꯨꯗ ꯍꯥꯞꯄꯤꯌꯣ 21 ꯗꯦꯖ ꯍꯥꯞꯄꯤꯌꯣ 21 ꯗꯦꯖꯇꯨꯗ ꯍꯥꯏꯗꯤ ꯁꯣꯏꯗꯅ ꯆꯦꯟꯖꯦꯁ ꯈꯔꯗꯤ ꯂꯥꯛꯀꯅꯤꯀꯣ ꯁꯣꯝꯒꯤ ꯂꯥꯏꯐꯇ ꯑꯗꯣ ꯁꯤꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯗꯤ ꯑꯩꯅ ꯅꯝꯕꯔꯁ ꯍꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯃꯊꯧ ꯄꯥꯡꯊꯣꯛꯑꯦꯅ ꯍꯥꯏꯕꯅꯤꯅ ꯁꯤꯃꯁꯨ ꯀꯩꯗꯧꯕꯩ ꯄꯥꯡꯊꯣꯛꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯔꯒ ꯇꯧꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯀꯩꯅꯣ ꯐꯩꯌꯦꯅ ꯈꯜꯂꯒꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝꯗ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯐꯕ ꯁꯦꯌꯔ ꯇꯧꯕꯗꯤ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯗꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ